KUKI KHUTLAI PAIBA MEECHAM PHABA HATPA AMADI Government of India na Manipur Da Yengliba Meetyeng Asi Yaningde Haiduna NGARANG NUMIDANG LAMLAI SCG MERA PAIBI ima IBEL KAYANA Meira ge Khongchat ama Chatkhre LAMLAI Kendra Meira PAIBI na silaga pangthokiba Meira ge Khongchat aduda maikay adongi masing yamlaba ima IBEL KAYANA khutta Meira paiduna saruk yakhi Meira Khongchat adu tungan ba maikay ani haibadi Sombung Gate amasung Nongada Thongkhongdagi hauraba matung LAMLAI Bazar da damna laknakhi LAMLAI bazar da ima IBEL sing adu pullaba matung kholaw kya sulawnakhi maduda nupi angang phajin khiba pangdabagi thawngni miyoi taruk phajin khibagi daita India lengang na pugadabani Manipur lengang na jaribam kangadabani amadi sinmida khut thaba pangdabagi thawngni haibana chingba kholaw kya malawki Meira Khongchat adu jaribam district tagi nupi amasung angang yauna punna mahiroi taruk KUKI KHUTLAI PAIBA singna phajin khiba amadi law kumduna thabak suba sinmi nupi amabu saitonda KUKI KHUTLAI PAIBA sina nongmeina kaplaga hat khibagi thong adu yaningdaba phongdokpo oina chatpani punamak asi una state amadi central government amadi achetpa phirep amata lawba udrei KUKI KHUTLAI PAIBA singna phajin khiba imung amgi miyoi taruk adu ngasi phawba makhoigi langla langjin khangdana leidi makhoi sing adu tekta kaidana thadoraknaba center na akanba mityeng changbagi matam oire haiba wafam Meira Khongchat adu da saruk yakhibi ima IBEL KAYANA thamlakhe